ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯂꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯄꯤꯌꯥꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯐꯖꯔꯦ ꯃꯇꯤꯛ ꯅꯥꯄꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯝꯃꯤ ꯂꯝꯗꯝ ꯑꯁꯤꯗ꯫ ꯃꯥꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯃꯥꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯃꯥꯒ ꯃꯥꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯉꯥꯡ ꯈꯔꯅ ꯏꯟꯅꯔꯛꯄꯗ ꯎꯕꯗ ꯍꯦꯟꯅ ꯅꯥꯄꯜ ꯀꯥꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯥꯗꯤ꯫ "ꯄꯤꯌꯥꯏꯅꯨ, ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯦ? ꯁꯛ ꯐꯖꯔꯦ ꯃꯇꯤꯛ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯄꯤꯌꯥꯏꯅꯨꯁꯦ꯫ ꯄꯣꯡ ꯍꯋꯥꯏꯅ ꯄꯣꯡꯒꯦꯅ ꯄꯣꯡꯉꯕꯗ ꯎꯌꯥꯟ ꯃꯅꯨꯡ ꯐꯝꯃꯉꯥꯏꯀꯣ ꯄꯤꯌꯥꯏꯅꯨ꯫ ꯁꯛ ꯐꯖꯔꯦ ꯃꯇꯤꯛ ꯅꯥꯄꯜ ꯀꯥꯔꯤꯗꯣ ꯂꯥꯏꯊꯣꯛ ꯃꯨꯛꯇ ꯃꯥꯡꯖꯅꯤꯀꯣ ꯄꯤꯌꯥꯏꯅꯨ"꯫ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯣ ꯂꯛꯅꯕ ꯌꯥꯕ ꯂꯛꯅꯔꯕꯁꯨ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯇꯜꯂꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯔꯩ ꯀꯥꯏꯗ꯫ "ꯄꯤꯌꯥꯏꯅꯨ, ꯃꯤꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯛꯅꯔꯛꯏꯗꯣ ꯈꯨꯝꯕꯤꯈꯣ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯒ ꯂꯛꯅꯕ ꯑꯣꯏꯔꯝꯃꯗꯤꯕ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯤꯒꯤ ꯄꯥꯈꯪꯁꯤꯡꯁꯦ꯫ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯅ ꯈꯔ ꯈꯤꯠ ꯍꯦꯟꯖꯤꯜꯂꯦ꯫ ꯂꯛꯅꯔꯛꯏꯕ ꯅꯨꯄꯥꯅꯦꯅ ꯃꯁꯛꯅꯦꯅ ꯑꯊꯤꯕ ꯉꯥꯛꯇ, ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯤꯌꯦ꯫ ꯑꯄꯥꯝꯕ ꯅꯨꯄꯥ ꯌꯥꯎꯔꯝꯂꯕꯗꯤꯅꯦ ꯑꯩꯁꯨ ꯍꯟꯗꯨꯅ ꯈꯨꯝꯂꯝꯃꯣꯏꯗ꯭ꯔꯣ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯊꯤꯕꯗꯨꯗꯤꯅꯦ ꯑꯣꯏꯗꯧ ꯃꯥꯟꯗꯤꯌꯦ ꯄꯤꯌꯥꯏꯅꯨ꯫ ꯀꯔꯤꯒꯤ ꯐꯪꯉꯣꯏꯗꯧꯔꯤꯕ? ꯐꯪꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯌꯥꯔꯦ, ꯏꯁꯤꯡꯗꯣ ꯁꯠ ꯁꯣꯛꯂꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯁꯪꯕꯂꯩ ꯋꯥꯡꯃꯗ ꯊꯤꯡꯀꯠꯇꯅ ꯌꯦꯡꯕꯗ ꯃꯉꯛꯀꯗꯣ ꯂꯣꯏꯅ ꯁꯥꯡꯇꯣꯛꯑꯝꯃꯅꯤ꯫ ꯍꯣꯏ, ꯁꯣꯛꯂꯣ, ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯂꯥꯛꯏ꯫ ꯏꯕꯦꯊꯣꯏ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯨꯝꯃꯣꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯀꯠꯍꯟꯒꯦ ꯇꯧꯕꯅꯤ ꯀꯣꯛꯊꯛꯁꯤꯗ꯫ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒ ꯂꯩꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯑꯩꯁꯨ ꯌꯥꯗ ꯇꯧꯔꯤꯅꯦ ꯁꯣꯝꯗ꯫ ꯏꯃꯥꯗꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯉꯥꯏꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕꯤꯁꯤꯡꯗꯤ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯛ ꯐꯖꯕꯤ ꯅꯆꯥꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯉꯥꯏꯕ ꯇꯥꯔꯦ ꯏꯃꯥ꯫ ꯌꯥꯔꯤꯁꯦ, ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨꯔꯣ ꯈꯔ ꯊꯨꯅ꯫ ꯑꯩꯒꯤ ꯊꯨꯝꯃꯣꯛꯁꯦ ꯁꯠ ꯊꯣꯡꯒꯠꯂꯛꯎ, ꯁꯤꯠꯇꯕ ꯇꯥꯔꯦ ꯄꯣꯠꯁꯤꯡꯁꯦ꯫ ꯊꯣꯡꯒꯠꯂꯛꯑꯒꯦꯁꯦ꯫ ꯐꯩꯖꯥ ꯁꯥꯔꯕꯣ ꯀꯣꯛꯌꯦꯠꯇꯨꯕꯣ? ꯁꯥꯔꯦ, ꯊꯣꯡꯒꯠꯂꯛꯑꯣ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯅꯥꯎ ꯍꯦꯟꯖꯥꯒ ꯈꯠꯅꯒꯅꯨꯀꯣ, ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩ ꯏꯀꯥꯏꯀꯣ꯫ ꯅꯪꯒꯤꯅꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯈꯠꯅꯕ ꯍꯧꯕꯗꯣ ꯇꯧꯒꯅꯨ, ꯏꯀꯥꯏꯕ ꯈꯪꯉꯨ ꯅꯪ꯫ ꯍꯣꯏ, ꯑꯩ ꯃꯨꯊꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯁꯪꯗꯤꯌꯦ ꯏꯃꯥ꯫ ꯑꯩꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯒꯁꯦ ꯃꯨꯁꯤꯟꯈꯤꯗꯧ ꯃꯥꯜꯂꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯍꯣꯏ ꯏꯃꯥ, ꯅꯪꯒꯤ ꯀꯩꯊꯦꯜꯗꯣ ꯆꯠꯂꯣ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ꯫ ꯍꯦꯟꯖꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯦꯟꯖꯥꯗꯤ ꯃꯁꯛ ꯊꯤ, ꯀꯨꯆꯨꯁꯨ ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯄꯤꯌꯥꯏꯅꯨꯒ ꯆꯥꯡꯗꯝꯅꯔꯕꯗꯤ ꯍꯦꯟꯖꯥ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯖꯥꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯃꯤꯀꯧ ꯃꯤꯔꯦꯜꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯄꯤꯌꯥꯏꯅꯨꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯁꯤꯒ ꯂꯣꯏꯅꯕ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ, ꯁꯛ ꯌꯥꯝꯅ ꯀꯛꯂꯝꯃꯤ꯫ ꯏꯆꯦ, ꯉꯁꯤꯗꯤ ꯊꯦꯡꯉꯤ, ꯀꯩꯗꯧꯔꯒꯦ? ꯏꯅꯥꯎ, ꯏꯆꯦꯅ ꯊꯦꯡꯂꯛꯄꯒꯤ ꯃꯔꯝꯁꯦ ꯅꯆꯥꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒꯅꯦ ꯊꯦꯡꯅ ꯍꯜꯂꯛꯑꯕ꯫ ꯊꯣꯡꯀꯠꯅꯕ ꯃꯥ ꯉꯥꯏꯕ ꯑꯗꯨꯗꯅꯦ ꯏꯆꯦꯁꯤ ꯊꯦꯡꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ? ꯑꯁ ꯏꯅꯥꯎ, ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤ ꯋꯥꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ? ꯍꯣ, ꯅꯆꯥꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯗꯨꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯁꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯅꯦ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯟꯊꯣꯛꯄꯅꯦ ꯃꯥꯁꯨ꯫ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯄꯪꯉꯤꯗꯀꯣ꯫ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯨꯅ
ꯑꯐꯕ ꯑꯣꯏꯔꯝꯗꯧꯁꯨ ꯅꯠꯇꯦ ꯈꯣꯡ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯧꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯡꯉꯥꯅꯨꯀꯣ ꯔꯤꯄꯤꯠ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯄꯪꯉꯤꯗꯀꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯗꯧꯁꯨ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎ ꯏꯆꯦꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯪꯋꯥꯗ ꯋꯥꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯦ ꯂꯥꯏꯅ ꯇꯝꯂꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯍꯤꯡꯂꯕꯅꯤꯅ ꯆꯦꯁꯦ ꯏꯅꯥꯎ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯟꯖꯥꯁꯨ ꯍꯥꯏꯕ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯏꯅꯥꯎ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯝꯃꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯋꯥꯕ ꯊꯤꯗꯅ ꯃꯥꯒꯤ ꯑꯋꯟꯄꯣꯠ ꯈꯔ ꯍꯥꯞꯄꯤꯅꯕ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯍꯦꯟꯖꯥꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯩ ꯑꯩꯅꯁꯨ ꯏꯆꯥꯒꯤ ꯑꯉꯝꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯥꯞꯄꯤꯅꯤꯗ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯁꯅꯥ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯉꯥꯛꯇ ꯁꯥꯟꯅꯔꯤꯁꯤꯕꯣ ꯏꯆꯥꯅꯨꯄꯤ ꯄꯣꯛꯍꯧꯗꯕ ꯑꯩꯈꯣꯏ ꯀꯜꯂꯛꯇꯕ ꯉꯝꯗꯦꯀꯣ ꯊꯝꯕꯥꯜ ꯏꯕꯦꯊꯣꯏ ꯏꯆꯦ ꯏꯅꯥꯎ ꯊꯝꯕꯥꯜꯒꯤ ꯏꯆꯥ ꯍꯦꯟꯖꯥꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯤ ꯊꯕꯛꯁꯨ ꯀꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯤꯌꯥꯏꯅꯨꯗꯤ ꯁꯨꯕꯁꯨ ꯇꯜꯂꯤ ꯅꯨꯄꯥꯁꯨ ꯆꯤꯜꯍꯥꯎ ꯊꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯄꯤꯌꯥꯏꯅꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯈꯨꯖꯤꯟ ꯈꯨꯌꯥ ꯇꯛꯇꯨꯅ ꯃꯀꯦ ꯁꯦꯝꯂꯤ ꯍꯦꯟꯖꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯈꯥꯔꯣꯝꯗ ꯆꯦꯞꯊꯔꯕ ꯇꯦꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯤꯁꯥꯈꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯍꯦꯟꯖꯥꯕꯨ ꯀꯧꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯏ ꯍꯦꯟꯖꯥ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯐꯤ ꯁꯥꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯕꯅꯦ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎꯗꯅ ꯏꯆꯦꯒꯨꯝꯅ ꯅꯪꯁꯨ ꯀꯦꯗꯨꯅ ꯂꯩꯌꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯅꯕ ꯑꯗꯨꯁꯨ ꯐꯪꯂꯣꯏꯅꯦ ꯅꯁꯛ ꯊꯤꯕꯅꯤꯅ ꯅꯪꯗꯤ ꯀꯨꯆꯨꯗꯨꯁꯨ ꯄꯨꯔꯥ ꯃꯩꯇꯥꯜꯅꯤ ꯑꯃꯨꯕ ꯃꯤꯕꯨ ꯃꯨꯊꯤ ꯍꯦꯟꯖꯥꯗꯤ ꯃꯆꯦꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯏꯅꯥꯎꯗꯤ ꯁꯛ ꯊꯤꯕꯒꯤꯔ ꯀꯔꯤꯅꯣ ꯌꯥꯝ ꯂꯦꯝꯖꯕꯤ ꯁꯥꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯏꯆꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯩꯃꯥ ꯑꯩꯗꯤ ꯅꯪꯁꯦ ꯂꯣꯟꯒ ꯊꯣꯛꯇ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯍꯦꯟꯖꯥ ꯑꯗꯣ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯨꯝꯃꯦ ꯑꯣ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯒꯦ ꯃꯔꯜꯅ ꯀꯌꯥꯝ ꯂꯩꯕ ꯑꯗꯨꯃꯛꯇꯤ ꯏꯆꯦ ꯅꯅꯥꯎ ꯈꯪꯖꯗ꯭ꯔꯦ ꯏꯃꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯦ ꯑꯣ ꯏꯗꯣꯝꯆꯥꯅ ꯁꯤꯟꯕ ꯑꯣꯏꯔꯦ ꯑꯗꯣ ꯏꯆꯦꯕꯨ ꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯅꯆꯦ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯨꯗꯣꯜ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯏꯆꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯅ ꯄꯦꯟꯖꯔꯦ ꯅꯅꯥꯎꯗꯤ ꯍꯩꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡꯗ ꯀꯛ ꯀꯛ ꯂꯥꯎꯈꯩ ꯍꯦꯛ ꯈꯨꯝꯂꯛꯏ ꯅꯨꯡꯁꯤꯗꯅ ꯍꯪꯕꯒꯁꯨ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯜꯂꯒ ꯍꯪꯕꯤꯕꯁꯤꯗ ꯐꯖꯕꯤꯒꯁꯨ ꯁꯥꯔꯤ ꯃꯥꯜꯂꯤ ꯃꯁꯛꯁꯤꯒ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯏꯆꯦ ꯅꯅꯥꯎꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯤꯌꯦ ꯏꯃꯥꯒ ꯁꯥꯟꯅꯕ ꯉꯥꯛꯇꯅꯦ ꯃꯈꯣꯏꯒ ꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯟꯖꯥꯕꯨ ꯃꯃꯥ ꯊꯝꯕꯥꯜꯅ ꯑꯋꯨꯡ ꯑꯋꯨꯟ ꯈꯔ ꯇꯝꯗꯨꯅ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯇꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯨꯗ ꯂꯥꯎꯅꯔꯛꯏ ꯅꯪꯒꯤ ꯐꯖꯕꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯐꯖꯕꯁꯤꯅ ꯍꯌꯦꯡ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯈꯪꯉꯦꯗꯅ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦꯍꯦ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ ꯏꯃꯥꯗꯤ ꯀꯥꯎꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯥꯏꯁꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯖꯥꯗꯣ ꯍꯜꯂꯒ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯉꯥꯡꯗꯨꯗꯤ ꯌꯨꯝ ꯀꯣꯏꯕ ꯀꯌꯥꯝ ꯍꯩꯔꯤꯕ ꯅꯪꯗꯤ ꯅꯪꯗꯤ ꯑꯩꯅ ꯐꯖꯕꯤ ꯃꯥꯅ ꯑꯊꯤꯕꯤ ꯑꯗꯨꯁꯨ ꯃꯨꯊꯤ ꯃꯥꯒ ꯑꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥꯅ ꯀꯟꯅ ꯂꯥꯎꯅꯕꯗꯨ ꯇꯥꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯀꯨꯝꯍꯩꯒꯨꯝ ꯄꯥꯂꯤꯗ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ ꯊꯝꯕꯥꯜ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯦꯒ ꯃꯆꯥꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯒꯕꯨ ꯈꯥꯝꯇꯣꯛꯏ ꯏꯆꯦ ꯇꯣꯛꯑꯣꯕ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ
Piano nang su tok lo kai dorage nang na angang ni nang na halo namaga wasinaraga khatnari bado ikai dro nang bo lekai mamang sida Imai cha khatna bada mitop yawi ro haidei domcha Piano na dum hek hairak paduda thambal ikai nusiana nan thokre Ibe thoi manaw na ikai na sakhi bado uraga nungai taba pokje adobo macha mirol thungda ba pok lubana magi maral oina khanduna lehawi Piano aidi na han kai khangde Noigi na naw nupi amubi ama leibado adogi na pa do de masak matawga yamna phaji hairine Kanana haire ino aduna aibo chakna bani kaina haizila idubo yam taningde masak phajaba kana amagi oirabade thajagebo ekhoi henjagi nupa na bo masak mataw phajaramgani de ai thajade ko kaino nang henjagi lohongba yawdro magi lohongba yawrade nupa do masak khangba su yaina as Kaideno lekai sida masak mataw phajabada maming chatlibi aina amubi magi lohongba yawe haibro Hoine adu susumi ado haidi haine henjagi nupa do masak mataw yamna phajai magi nupi busu yamna luna tawi thabaksu yamna kali haina yari magi wa oirade palakano ingonda noyani no magi piyaino magi napal de asum hengalaklami Magi adugamba napal aduda thangnaba lekai da leiba pakhang singdo hainadraduna mabu lumbalak narambado khara hantharami Nongma namit amadani khanghaudana piyainu bu mamau oizage haiduna ahal anikhak mangol kariklami isi hoigi lekai sibo karamba lekai oibirabano Inaw aikhoi mamang lekai dagini Oh adudi panglapte dana lapte inaw ado Pidabadi yare ko isa nupido. Hoy, adobo isi hoigi isa nupadugi maong mataw khangdragadi yarakani thajade boy isa nupidi che. Aikhoi isegi isa nupa thoyendo masakadi phasakrabazani dei che. Awuba mina kalakna gani haiduna ne mana pungkak pharakpadagi magi masapumba asonba phizol setuna leiribani. Ahal singduna sanariba warida taraga piyainu mathanta mamon tawse. Hais, ngasidi aina wana ngaijarakpa mahakto laklabako aise kayada laibak phakraba lai siso leidi leibazani ando ise aikhoi ise na isegi zanupido amukta unasaningba mali iyai ise ai kaukthokjage piyaino tabro nangbo mapanda amukta thoklo hoi ima aibu kaubro ima Ibe masira piyaino hairibase isadi onthokna masak phajaridako aigi isana hek pambado thoani khara sathi jarasu aikhoi gi thohensu ibe madagi paknari tadi deise nangsu adade inaw lohongbase khara thuna hongrasiko kari haige piyaino nangbo yaningdabro ima hoina hairibasibo tanjase manghan bayande aduna ikai bayande Imana yarak loena kumlak tringai aina hana kumharage yare ima Ibe thoi masagi matawdu uraga khalli wakhanda Aigi isane haibada onthokna sana khidredako Nupa phanglani haiduna harauriba kaiduni ni magise Adude aikhoi amu yaujakrage ko inaw Phani ise nanaw thongal phawba thindoksage Piyaino mathanda leirabaso momom monok talerami Basanu pigi matawdu uraga ibe thoide makhoidau thitna sauningba haibado oirami Khambana humang oro taba makai singkhairi bado yengba ngamdraduna phisa kolda phi saramba henja hawgatlaga pundagi ing lauba ising gilas ama kallaga magi nupada pirami Se sidhaksan biyo aduga ngehak pothabiyo yengba ngamdre humang mayamduga Kiba ama yaurei Nangi singside onthokna hawkhre nubi singmatupse manga taru khakta ngari masi losilaga toklagi tawbani yengba yamna ngamdrabo aina tawrisibo nangbo Hong amdre maiga do homangna punglup se aigi phi masi sina teithokpiyo Makhoi anigi nuksinaba matawbo uraga thangnana leiba matai manau singde kalakpana loirami Imade kadai sakhige
Ngasai ude. Ipamda sakibane ta khamba. Adudi kaidobu sakriba imade. Isendo lohong dawre haina tabaduda mari mata haibado thoklabanina chataba nungaire haidana chakibani bata khamba. Hai swabani henja. Nangna kawrapa ta khamba haibu waisa. Mi atopana kawbuga manade. Thamoisa inau nokthokhanba kum tawi. Irangsto langi daidi. Yari mapa mingthol phanglamdai duda irangdo kitawbirakano. Ai kai ko. Aina nungsidana phagi tawraga nangna pangi dei kai dubo karigino. Ikai so othokna thigan khre nangsi henja. Ta khamba. Aina ikai na basilaga. Masidiba. Ada ta khamba. Imana hairiba. Isegi lohong badate. Aikhoi ahum pulap chatkani hairiba. Talidai di chatba. Imaga naga chatladi yari kaino. Noina chegi ai mangai na sak phajaba haidana tawbodo. Ai yengingde tali chatba. Aikhoi lohong badaso yawde haidane mabo. As ado airaso chalusi bata khamba. Hoini. Ado kari numitano lohong bana. Hayengni. Ado chalusi ko. Hoi hoi. Aigi nupina hairebanina chatpa taridana chatningdraso. Ado neba. Ado imana horel aikhoigi sangari do. Aduda mahalo bola osto hairambani. Hoi hoi. Singkhai basi loiraga pukrida jomchai thawraga chalagi. Lohongbo numito piyai nundi araiba sana lupa setaduna masum taba makai keduna lohongbo loreduna nupa mayumda thilei. Lohongbo aduda lakliba nupa mayam adugi marakta masak khwaidagi phajaba nupa ama yawrami. Madu ukhibaduda nakfet tawduna khali. Aigi nupa do hauji aina ukriba nupa do adudagi henna phajaramgani ko. Haidi madi mina ubada kalaknadana ba haiduna asonba phizol setuna talaibanina. Nahan mo inepokna haikibado. Machingdi khara phate haiba natro. Kaisu kaidida. Masing phadraso masakpa phajaradi. Ise haujikti nakhoi anidi wai ama sanglamani ko. Karigino harisibu ina. Nakhoigi najanupi anidi loina lohongbikre. Aduna wai sangladroiche. Adugi hairadi inao. Inao thambalgi di khangde. Aigidi yamna nungaikre. Piyai lohongkhibase. Ise nangsidi ba najanupi taradi saujani ko. Piyai na thoyen badal lohongba hapta pharakpa matamduda megi nupa masak phajaba uraga masumagi nupa bo masak yamna yengningami. Aduna ngasidi upai ama tawduna yenglage haiduna khalami. Piyai no tadro nupi nangbo tarabadi ising glass amta kalo. Isa se chokthaba na loiri. Aing be ising do thaksilaga kangkhatpa yabra amta yenge. Mathaba halaba male. Ai busto kawumali sa. Oh tari thola age. Kari hagi nupa. Ising kala u haikraga maya higatuna chenthorokpaduda. Nangonda nayado higalaga tholo haibanati. Ising kalaga puthoro haiba. Piyai no mangda lepliba muraga wang chawraba nupa adugi sakfamdo ubada magi khanjaramba asapumba kaikre. Karino aduda leptana leidubo. Aina ising puthoro haise nanado tadro. Wanaga halakpane. Ai busum sawalakanu ko. Aina pi funing de ko. Nangna saraga kaidawdawrige. Natte nangbuna sangna taw yamna phajai habadaine. Aduga karino ngasi oiramliba sakfamsina. Utin manba ma mangsida leprisibu karigino. Kariya aibu utin haiba. Mina haiba ngangbusu thawai usite. Adudi khangba nang utin manba ina phubasu nabane. Asi haidina piyai nugi mamai mami khangdaba makai pangthada thajilami. Hoi ma ai sire ma chinsi su iloina thoe hingzaba nangi nak dai leiroi theri bana saktuga phajaba nu biga su pami nangdine napunsida nu pisu phangloi khangidana. Nupiya nang asimu sakhrusalo napamlu sakhrusalo nasak phajare mate suningdabi sakhrusalo nasak tu yengde aigi yumsidadi nangi make semdaga leibado yaroi. Makhoina halakpada masaga mamauga na khatnarambaduda tompokna kaidongnarage ne imo nakhoi ani bo lohongba hapta phabda ngairi
수망시다 칸나라가 레임리버시버 내가 이거 마이 오이나바 신가누고 정오 이몽다 나코이니 이가이바 ඛꯪ드꯭ರꯕꯁꯨ ꯑꯩꯗꯤ 이가이고 ꯌꯥꯝꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ 이니엠보까 이쿠보까가나 토හන්바 ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯅꯣꯏꯅ ꯑꯩ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯗꯥꯏꯅꯣ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯅꯦ ꯏꯁ ꯃꯁꯛ ꯐꯖꯃꯟꯕꯒꯤ ꯃꯤꯅ ꯀꯂꯛꯅꯅꯤ ꯍꯥꯏꯗꯅ ꯑꯁꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯥꯏꯅ ꯑꯗꯨꯒꯗꯤ ꯅꯆꯥꯅꯨꯄꯥ ꯎꯇꯤꯟ ꯃꯥꯟꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯦꯝꯇꯣꯟꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯃꯁꯥ ꯃꯃꯧꯅ ꯈꯠꯅꯔꯝꯕꯒꯤ ꯃꯔꯝꯁꯤ ꯃꯁꯥꯅ ꯃꯔꯥꯜ ꯑꯃ ꯂꯪꯖꯔꯨꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯃ ꯇꯣꯝꯄꯣꯛꯇꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯗꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯄꯥꯝ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯅꯪꯅ ꯄꯥꯝꯆꯠꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯆꯠꯈ꯭ꯔꯣ ꯈꯔ ꯊꯨꯅ ꯆꯠꯈꯣ ꯑꯩꯒꯤ ꯈꯨꯄꯥ ꯑꯆꯧꯕꯁꯤꯅ ꯅꯃꯥꯏꯗꯨꯗꯅꯦ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯁꯛ ꯐꯖꯔꯦꯅ ꯃꯨꯛꯆꯔꯤꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯅꯤ ꯆꯠꯂꯦ ꯎꯇꯤꯟ ꯑꯃꯨꯔꯦꯡ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯗꯤ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ ꯑꯃꯨꯔꯦꯡ ꯎꯇꯤꯟ ꯅꯪꯒꯤ ꯅꯥꯛꯇ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯈꯪꯉꯕ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅꯅꯦ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯏꯅꯤꯡ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯁꯦꯠꯅꯕ ꯐꯤ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯅꯪꯒꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯥꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯕ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯀꯅꯤ ꯈꯪꯉꯨ 이마기 더현바 또 오네 낭보 레카이 마망다 이카이니 이마호이 이마수네 나마우 누피 머sắc 퍼자비 양파움키버도 hꯧ지 kay sare 아이원다 몽 따실라아바 노이 애니기 따이나 팜시 망아이리네 에이세 이마나 하이드로 타 아마 아니디 아솜바 피조도 세도나 ꯑꯗꯨꯝ ꯂꯩꯈꯣꯅ ꯅꯪꯅ ꯅꯪ ꯍꯧꯔꯣꯏꯗꯧꯒꯨꯝꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤꯕ ꯌꯥꯔꯤꯃ ꯇꯣꯁꯤ ꯅꯨꯄꯤꯒꯤ ꯋꯥꯒꯁꯦ ꯇꯣꯁꯤꯀꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯋꯥꯠꯍꯧꯕ ꯊꯕꯛꯁꯤꯡꯗꯣ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ 이마네 ꯃꯩ ꯌꯥꯡꯅ ꯌꯥꯡꯗꯨꯅ ꯊꯣꯡꯂꯛꯂꯒꯦ ꯆꯥꯛꯇꯣ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯏꯒꯗꯣ ꯐꯤꯕꯝ ꯑꯃ ꯇꯥꯗꯕ ꯃꯈꯩ ꯄꯣꯝꯂꯒ ꯍꯜꯂꯛꯄꯗꯨꯗ ꯏꯕꯦꯊꯣꯏꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯑꯁꯨꯛ ꯅꯥꯟꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏꯗꯨꯅ ꯏꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯔꯣ ꯍꯥꯏ ꯏꯃꯥ ꯅꯣꯛꯇꯦꯀꯣ ꯄꯤꯌꯥꯏꯅꯣ ꯏꯃꯥ ꯅꯣꯛꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯁꯤꯕꯣ ꯄꯤꯌꯥꯏꯅꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯗ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯏꯕꯦꯊꯣꯏ ꯃꯆꯥꯒꯤ ꯋꯥ ꯄꯨꯝꯕ ꯇꯥꯔꯕꯗ ꯊꯃꯣꯏꯗꯗꯤ ꯃꯌꯥ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯄꯤꯌꯥꯏꯅꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯥꯒ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯨꯜꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯒꯤ ꯃꯆꯤꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯃꯇꯝ ꯂꯦꯟꯊꯣꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯀꯦ ꯁꯦꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯄꯤꯌꯥꯏꯅꯨ ꯃꯃꯥꯒ ꯇꯣꯏꯅ ꯈꯠꯅꯕ ꯂꯥꯎꯅꯕ ꯂꯦꯞꯂꯝꯗꯦ ꯊꯝꯕꯥꯜꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯇꯥꯕ ꯉꯝꯗꯕꯅ ꯈꯥꯝꯕꯁꯨ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯃꯥꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗꯣ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯈꯝꯕ ꯍꯣꯔꯦꯟꯗꯤ ꯏꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧꯁꯦ ꯌꯥꯒꯗ꯭ꯔꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯪꯉꯣꯏꯅꯦ ꯍꯦꯟꯖꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯅꯤ ꯑꯗꯣ ꯏꯃꯥꯅ ꯁꯟ ꯒꯥꯔꯤ ꯄꯨꯈꯣ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯣꯡꯅ ꯋꯥꯏ ꯁꯪꯅ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ ꯏꯃꯥꯅ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯍꯪꯒꯥꯝ ꯍꯋꯥꯏ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯑꯇꯦꯛ ꯑꯅꯧ ꯈꯔ ꯄꯨꯈꯣ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯄꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯃꯃꯥꯗꯨ ꯊꯣꯡꯒꯥꯟꯗꯒꯤ ꯄ꯭ꯔꯄꯞ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯏꯃꯧꯒꯤ ꯃꯃꯥꯒꯤ ꯆꯥꯅꯕ ꯉꯥ ꯈꯔ ꯐꯥꯈꯣꯗꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯑꯁ ꯍꯧꯖꯤꯛꯄꯨ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯏꯃꯥ ꯏꯕꯣ ꯍꯥꯏ ꯇꯟꯕꯒ ꯌꯥꯔꯣꯏ ꯐꯥꯎꯀ ꯍꯧꯖꯤꯛꯃꯛ ꯏꯟꯗꯣ ꯂꯪꯒꯦꯔꯥ ꯂꯣꯡꯉꯝꯅ ꯎꯞꯀꯦꯔꯥ ꯐꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯥꯒꯤ ꯅꯃꯥꯗꯨꯅ ꯏꯃꯧꯁꯦ ꯄꯣꯛꯂꯝꯕꯒꯤ ꯉꯁꯤꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯁꯦ ꯃꯔꯥ ꯇꯞꯅ ꯂꯩꯔꯤꯕꯅꯤꯀꯣ ꯍꯣꯏꯕ ꯏꯃꯥ ꯐꯥꯔꯒꯦ ꯌꯥꯔꯅꯤꯗ ꯄꯨꯖꯔꯣꯏꯒꯦ ꯏꯃꯥ
ꯇꯥ ꯈꯝꯕ ꯐꯥꯎꯔꯅꯣ ꯏꯪꯕꯁꯤꯗ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯅꯤ ꯅꯥꯔꯣꯏꯗ ꯐꯥꯒꯦ ꯑꯩ ꯐꯥꯒꯦ ꯏꯅꯦꯝꯕꯣꯛꯀꯤ ꯉꯥ ꯐꯥꯒꯦꯀꯣ ꯏꯪꯊꯝꯊꯥꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯉꯥ ꯐꯥꯒꯦ ꯂꯨꯅ ꯇꯧꯗꯕ ꯌꯥꯗꯦ ꯏꯅꯦꯝꯕꯣꯛꯇꯣ ꯍꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯁꯠ ꯀꯨꯝꯊꯧꯅꯦ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯏꯁꯨꯒ ꯆꯥꯅꯕ ꯈꯔꯁꯨ ꯐꯥꯔꯛꯎꯍꯦ ꯍꯣꯏꯕ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯪꯁꯤꯁꯨ ꯃꯃꯥꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯉꯥ ꯆꯥꯕ ꯍꯩꯔꯝꯅꯗ꯭ꯔꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯈꯝꯕ ꯏꯃꯥꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯅꯦ ꯅꯪꯕꯣ ꯍꯣꯏ ꯍꯦꯟꯖꯥꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯉꯥꯏꯈꯣꯅꯦ ꯍꯦ ꯍꯦꯟꯖꯥ ꯏꯃꯥꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯛꯏꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ ꯅꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯍꯥꯏꯅꯦ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯇꯥꯗꯤꯌꯦ ꯑꯥꯒꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯏꯃꯥ ꯃꯤꯋꯥ ꯉꯥꯡꯅꯨ ꯍꯅꯨꯊꯪꯗ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏ ꯆꯟꯗꯥꯟ ꯃꯤꯋꯥ ꯉꯥꯡꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯒꯤꯁꯦ ꯅꯨꯄꯥ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯏꯃꯨꯡꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯏꯁꯦꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯅꯦ ꯑꯋꯥ ꯑꯅꯥ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯍꯪꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏꯗ ꯆꯠꯂꯒ ꯍꯪꯕꯤꯌꯨꯔꯣ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯁꯥꯟꯅꯍꯟꯅꯤꯡꯗꯤꯌꯦ ꯑꯩ ꯅꯪꯒꯤ ꯉꯥ ꯐꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯐꯥꯎ ꯈꯝꯕ ꯐꯥꯔꯤꯌꯦ ꯀꯔꯤꯅꯣ ꯍꯣꯏ ꯏꯇꯥ ꯄꯤꯌꯥꯏꯅꯣ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯖꯒꯗꯕ ꯋꯥꯅꯤ ꯑꯩꯅ ꯇꯝꯗꯧꯔꯤꯕ ꯋꯥꯁꯤ ꯑꯗꯨꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣꯗꯅ ꯏꯇꯥ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯃꯅ ꯅꯪꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯗꯅꯦ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯑꯩ ꯃꯁꯛꯇꯣ ꯇꯁꯦꯡꯅ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯈꯤꯔꯦꯀꯣ ꯌꯥꯔꯦ ꯀꯥꯏꯅ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯅꯣꯏꯒꯤ ꯊꯣꯏꯍꯟꯕꯗꯧꯅ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯎꯔꯕꯅꯦ ꯃꯁꯛꯇꯣ ꯅꯪꯅ ꯎꯔꯁꯨꯅꯦ ꯉꯥꯎꯅꯤ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯁꯥꯅ ꯎꯗ꯭ꯔꯤ ꯃꯈꯩꯅꯦ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡꯗꯣ ꯅꯣꯏ ꯎꯅꯖꯔꯒ ꯍꯥꯏꯅꯖꯔꯣ ꯍꯥꯏꯗꯅ ꯐꯔꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯨꯅ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯅꯨꯀꯣ ꯄꯥꯝꯃꯨꯏꯕ ꯃꯁꯛꯇꯣ ꯍꯌꯦꯡ ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯂꯥꯎꯅꯔꯛꯏ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯥꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯀꯦꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯅ ꯅꯌꯨꯝ ꯄꯥꯜꯂꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯐꯖꯕ ꯅꯨꯄꯥꯅ ꯄꯥꯝꯃꯤꯗꯤ ꯅꯇꯤꯛ ꯅꯄꯥꯁꯨ ꯆꯥꯗꯕ ꯁꯦꯜꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯒꯁꯨ ꯄꯥꯝꯃꯤꯅꯦ ꯏꯃꯥ ꯏꯆꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯃꯈꯥꯔꯣꯝꯗ ꯆꯠꯂꯤ ꯅꯪꯒꯤ ꯋꯥꯔꯤ ꯃꯃꯥꯡꯂꯣꯝꯗ ꯆꯠꯂꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯦ ꯑꯩꯁꯦ ꯋꯥꯅ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯁꯤꯈꯣ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯄꯥꯅ ꯉꯟꯇꯥ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯏ ꯃꯇꯤꯛ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯃꯤꯅ ꯍꯥꯏꯅꯔꯕꯅꯦ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯌꯨ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦꯀꯣ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ ꯀꯇ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯛꯏꯕ ꯃꯌꯥꯝꯗꯨꯅ ꯇꯨꯝꯕ ꯇꯥꯔꯦ ꯂꯣꯏꯅ ꯈꯨꯅꯤꯡꯒꯗꯣ ꯇꯨꯝꯃꯣꯏꯗ ꯏꯆꯦ ꯉꯁꯤꯗꯣ ꯅꯆꯟꯅꯨꯄꯤ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯅꯨꯄꯤ ꯎꯅꯕ ꯍꯥꯏꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯁꯨꯅꯤꯡꯗꯕ ꯏꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯤꯕꯁꯤꯕꯣ ꯉꯛꯇꯕ ꯉꯝꯗꯦꯍꯦ ꯅꯆꯦ ꯑꯩꯗꯤ ꯁꯨꯅꯤꯡꯃꯟꯗꯕꯒꯤ ꯇꯟꯃꯟꯕꯒꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯈꯤꯔꯤ ꯍꯣ ꯁꯨꯅꯤꯡꯗꯕ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯏꯆꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗ ꯃꯃꯥꯅ ꯁꯥꯎꯕꯗꯒꯤ ꯄꯤꯌꯥꯏꯅꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯥꯎ ꯍꯦꯟꯖꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯆꯔꯝꯕꯗꯣ ꯃꯅꯥꯎꯒꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯑꯄꯥꯝꯕ ꯄꯣꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯦꯟꯖꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥ ꯆꯥꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯩꯕꯨ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯔꯁꯤꯔꯅꯤ ꯃꯁꯤꯕꯣ ꯍꯣꯏꯗ ꯐꯥꯔꯒꯦ ꯑꯁꯨꯛ ꯑꯄꯥꯝꯕ ꯄꯣꯛꯂꯕꯁꯤꯗꯕꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯁꯤꯟꯗꯨꯅ ꯈꯝꯕꯅ ꯃꯥꯕꯨ ꯄꯥꯝꯅꯕ ꯃꯈꯟ ꯃꯈꯟꯒꯤ ꯂꯥꯂꯣꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯈꯝꯕ ꯄꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯇꯥ ꯈꯝꯕ
ngasi di nasado isaw sawningbagum tawribadabo. Nupi, mathangdi nakhoi na chigi manakta sase haidunane aingonda haiklagano. Nang satningba phana lerso imaga satminaro. Ngasai aikhoi pulap hamduna wari sanaba kanduna nakhoi na sina aingonda munna yinglaga aina hainadaba yamna tawri. Haise ta khamba saurano matungda amuk hana hairiklarege pothabiro ngahak waramlani imana uraga aikhoi ni khatnaba amuk mankini. Namitudagi piyaino manaw nungsiba saduna henjagi mayumda toina lakpa haurammi. Magi matawdu hainadabadagi khambade mana lakpa khuding mayumda leiramde. Mana hankibaga khamba henjagasu khara saunaba hauraklammi. Khambana piyaino bo yumsida laktanaba haiko hairi adobo henja manade karamna hairuni mache kaubanina. Nang nangamloidaba oirabade ai haige. Ta khamba adumaina tawbigano. Hai, kaidawnaragini nakhoi anina imungda umkhanaribadabo. Kaisu tawde ima. Hayeng hek laba. Aina thina ngangmudi yong nangina chedo. Nupa amadi hendoktana ani leido phau ikaiba khangdine. Nupi lereba nupa ingonda iranga tawba sai. Somdana kamdawri ibom saga piyai nuka kana khanari makhoigi kada. Nupi, karino nang hantak marak yungi makada ngakta leitusibo. Kadaidano haiba nangna chalise. Karino nupa nangna madu khanglaga kari tawge haino. Inawpigi mayumda chatlini haidana haikradoni aina. Nangi khwaido mayek singdini. Aduda kanana thajadoino. Inawnupigi manakta chatpani yariko. Nanawnupigi manakta chatpoiraga karigino. Nukti namit khudingi chalide. Lekai mina hainariba ngangnarise nanado tadro. Kari ngangnariba moide aigi maramda. Mathawdi leitrabanina mina kari tawri kadai chali yengdana leramni miriam singdo. Nangna tawurdana mini ekta hainaba yaba natine. Nupa, nang aingonda wayamna nganglakano. Thabakna suningdriba, tana taliba. Aina hek lakpadagi nangna nungaijara ido. Aina ipamdagi purakpa sanalupa mayamduna natro. Makhoi anina sanariba warida tabada asum warakpadagi masedo khamtoklambadi laradana murum sonduna thongalomda tholei. Anthokna yengningkhidre makhoi anise. Ipana hanadagi kharaga suningdabagi nuksidadana leibaga. Magi nupesina kharagi henjalakpasida yumdaga leningdrabani ise. Magi nupaga khanaba yaba khanaraba matungda yumdagi sauna thola ipiaino. Asum laklaga manaw nupi henjagi mayum tamna changlei. Mana changakpa matamdadi manaw nupi henjadi mapamda mamana chakawi haiduna chatkhiduna leiramle. Tanja chari khan irang tawba hori khambada. Khamba piyaino gi matawdu hainadraduna imungda changkhirami. Piyaino ikai khangdabi amagum khambagi matong inaduna changlaklaga kesinarami. Henjagi masini ai khuthaningde. Mina uragaso phasana nganglabiroi. Thokor chalo hojimok nupina. Karino khamba nangna du sauri dubo. Sakphasdabi natai maise lauraga wakhanga do nungaina leijo haibagi wani. Nangi adugamba hangoi tuko chabo wado. Ai taning de khangaba. Ai gide nangwandagi henbi. Ai gi henjale khangidana. Sakphasaba nupi pahamdri se nang tang oiramgani ko khamba. Nangi nupi do tanthokro. Aduga itaimaga nungaina leise kaidarage. Kari nangumbi mathong marang khangdabi maithong khaktang phajaraga nupi amagi makun yauddabi nangdi aigi minnai o khawamde chakho chalo. Ayo naine karino adu khaktang haibagi bo khupang thanabro. Aina hauji laikai tana balaurabadi nang kya nungai roida. Aduna aina phajana hairingai sida yahau khamba. Manungda makhoi anina sanariba warido mani mamaudo mapamdagi halakpada khara makhaidi tarami. Ise nangse asuk pujal pikpa oireko. Nanaw ibanuk siduna toina laklibay khaluraga. Aigi napambo nangi oige khanduna lakpa oiramlaba. Henja kapkano tamilayo. Mana henjalaksano ima tawge. He magumbina aigi imawgi mitagi pita hanba matikla. Ka manungda asumasum lauduna ngangba hengkalakpadagi phathaba ngamda changlaklaga masegi mamaida khupangna khangtha thaki. Piyaino mamaidu nalaga mangonda khupangna tharakliba misaktuda sauna.
ꯁꯛꯊꯤꯕꯤ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯁꯤꯗ ꯏꯆꯦꯅ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯟꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯕꯗꯤ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯣ ꯂꯩꯁꯥꯔꯤꯉꯩꯗꯅ ꯑꯩꯅ ꯉꯥꯡꯕꯗ ꯍꯪꯀꯠꯅ ꯐꯥꯎ ꯈꯨꯝꯕ ꯉꯝꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯕꯅꯤꯅꯦ ꯅꯪ ꯂꯩꯁꯥꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯃꯝꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯐꯅ ꯋꯥ ꯉꯥꯡꯗꯕ ꯃꯊꯛ ꯊꯣꯡꯕꯗ ꯍꯪꯀꯠꯅ ꯈꯨꯝꯕ ꯉꯝꯗꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯏꯆꯦꯒꯤ ꯏꯇꯩ ꯂꯩꯅ ꯂꯩꯅ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯟ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯈꯨꯠ ꯊꯥꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯆꯤꯟꯗ ꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯋꯥ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯃꯥꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯄꯦꯟꯗ꯭ꯔꯕ ꯃꯃꯥ ꯏꯕꯦꯊꯣꯏ ꯁꯥꯎꯅ ꯆꯪꯉꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯄꯤꯌꯥꯏꯅꯣ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯏꯃꯥ ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯍꯥꯏꯁꯤꯟ ꯊꯤꯕꯤ ꯑꯣꯏꯗꯕꯗꯣ ꯉꯥꯡꯒꯅꯨꯅꯦꯍꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅꯗꯤ ꯏꯃꯧꯒꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯊꯣꯏ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯔꯒ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ ꯁꯤꯕꯨ ꯏꯆꯥꯔꯣ ꯑꯩꯅ ꯅꯄꯥ ꯌꯥꯎꯗꯅ ꯀꯦꯅ ꯌꯣꯜꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯏꯃꯥꯅꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯄꯪꯊꯥꯗ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯨꯄꯥꯛ ꯊꯥꯐꯝꯂꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦ ꯅꯪ ꯄꯣꯛꯂꯨꯕꯅ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯃꯥ ꯏꯆꯩ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯂꯤꯆꯠ ꯇꯥꯏꯕꯪ ꯀꯅꯥꯅ ꯆꯠꯅꯒꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯝꯅ ꯅꯪ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯁꯨ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯕꯨ ꯃꯃꯥꯅ ꯏꯟꯊꯣꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯝꯆꯥꯒꯤ ꯃꯆꯦꯅꯁꯨ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯜꯂꯝꯗꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯥꯕꯨ ꯎꯔꯒ ꯃꯇꯤꯟ ꯁꯤꯠꯅꯔꯝꯃꯤ ꯑꯁꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯝ ꯈꯟꯖꯤꯟꯕꯗꯒꯤ ꯄꯤꯌꯥꯏꯅꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯥꯕꯨ ꯑꯉꯥꯎꯕꯤ ꯄꯤꯌꯥꯏꯅꯨ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯝꯃꯤ ꯍꯦꯟꯖꯥ ꯑꯃꯗꯤ ꯈꯝꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ